Hi mayam boy ke channel sida amuka hana taram nokchari ngasi tawjagadori besina handa hapta gi oiba weekly prediction ne handa ki hapta sigi oiba kari message lay bagi habado mayam punna khangmine se adudi reading se hunaba tawjarage pile khaidok ta bida ko mayam punna dum yengminarase handa hapta gi oiba kari message card tagi pirak bagi habado card tare khatang lokthok tege Selezare card taret ko se minase sis du kadaba ko adudi yengba horase handak Sunday gi haitare ko kari message lakpage habado punna yengminase the day bill ko Sunday numit se kitang Jackson bio ko ade khongthang haina thang bio kari gumba gi khongthang se step ama lana thang ki bataragadi ko na da yamna ningam horoi da ba dugumba kari gumba thodo khara thokpa yabagi mawong haitare ko adune sigi card chena akoida pira ibase ko aduna thabak thorom tawba matamda kitang khongthang haina thang bio aduga sida sunatana ngasi gi haidi Sunday numit ki oina ko ai sase ai isagi wakhal natraga kanagumba mi mana aise magi control makhada haitare adumaina thamnana ba hotnarakpa adugumbasu lay ai mina thamdraga su ai isane isagi wakhal haitare sikitang control tawbiyo ba nataba habidi negative thoughts mayam amana isase langoi chalakanda isase adum mi amta involve tawdana adum fataba lambi da chatpa yabagi possibility su dum leidana ko aduna kitang chection biyo isagi wakhal natraga topa mi loina ba matamda khongthang haina thangbiyo kitang chection na tungmang yeng na haitare ko thabak tawbiyo bako Sunday numit che aduna ta taragadi step amtang soigi ba matamda aidi wakhal da orsu kitang henjan na khalu ba matamda ko na thangda ningam oida ba haitare ko dugumba thogdo kitang tho ba yabagi message tu ne bako Sunday gi wena pi se aduna Sunday gi numit chidi kitang pukning se phatharaga wakhal se kitang phajana khanthabiraga yamna pukning se phatharaga phajana wakhal khanbiraga thabak tawbiyo sigi message sigi matung ina duga mi loina ba matamda su kitang yengbiyo bako dum mina control tawrakpa adagidi mi makhada thamdana ba hotnarakpa sumbusi dum khangidana ko aduna kitang chection biyo ko Sunday gi oina aduga mathang Monday gi na kari message lakpagi habse mu yengminase Monday gi oina di ko istawgada ba thabak ti yamna laye adubu pangthokpadi ingam ngamdaba aduga sida sunatana aina thabak ama tawba hogruraga kharadi haujallaga kai haini loishandringai da lepthoga laibagi masaktu ne ba ko aduna haujaluba thabak tu di adum makhatana lotion biyo khajikta sungai dana ko lotion gadaba aduga tawgada thabak leiragadi aduda horen hayeng haidana ngaidana leithokpagi mahutta adum khumang chauksana phajana adum tawba ngamdana ba adum hotna biyo bako sine bako Monday numita laibase tangsiluradi mapung phana phajana pangthoke haibagi wakhal duma isada laibiyo bako Monday numit sigi oina aduga mathang Tuesday gi oina kari message lakpagi haibasi mug ingminase Tuesday gi oina di Queen of Pentacles ko Tuesday gi oina di aina tawjaruba thabak ki mahi haitare ko dum phangjaba numit amadi oigani Tuesday numit ki oina ko aduga isase yamna taru tanana lainingba adugumba su dum phawgani aduga aina tawjaruba tanjaruba dugi egi karigumba reward haitare ko khara phangakpaduda yamna pukningna khoidajana yamna nungaijana haitare ko adumaina leiba makhalgi numit amasu oigani Tuesday numit che dum overall haitare yamna phaba dugumba tawrubada mai pakadaba adai aina tawjaruba thabaki karigumba mahi ama phangjaba haitare ko dugumba numit ama oigani sa taru tanana lainingba adugumba numit ama oigani aduna leisu leibiyo ko yamna harauta yamna nungaina leiba numit oigadoinina taru tanana su leibiyo wakhal su dum makalamna nungaina leiba numit ama oigani Tuesday se ko Wednesday gi mu kari message lakpagi yengminase Wednesday dudi the hangman thorakpani na ko
Wednesday gi oinadi isase thabak inkhang tawba matamda khitang apha apunaba mai sada leiganeba ko haidi thabak se pangthokpa ingam ngamdaba haitare ko karigumba situation amada yallaga punchillaga pha aise phajalaga leibagi mongda pangthokpa ingam ngamdaba do mi se da mathang makha onthoga yanba uramganeba ko si se sina hainingi sina karino haiba matamda sigi numit simagi oina ko any aigi thabak thoram hiram amekta relationship ta oiba yai career da oiba yai aigi finance ta oiba yai ko sale thum lakadaba leiragasu finance ki oina relationship ki matang de yengbadasu ko dum mangam sana thabak se pangthokpa ngamoeba sigi numit gi oina ngamdabagi masaktu ne ko sida urisek tang isada apha apunna ba stuck energy am yauri ba dunani ko yaragadi sigi kano se sigi card sidagi fangiba message sigi matung ina haiba numit da tawkadaba thabak thoram kuding mak sumaina apha apunna ba pangthokpa ngamdaba se laini haiba se khangabanina aduna yariba makhaidi sumaina leitanaba hotnabiyo dum pangthokpa ngamnanaba isadagi araiba will power do siznaraga pangthokpiuba do itaragadi sigi situation se soidana overcome toba ngamganeba ko sina Wednesday gi Thursday gi kari message lakpage habdum yengminase Thursday gi oina ko sigi the chariot hariba card sigi matung inna sigi card sedagi fangiba message hai taragadi hariba sigi numit se ko isa se yamna isa da will power se ko fazana leiba isa se tawgadaba thabak tu da fazana focus tawraga yamna confident oina thabak tawba adugumba thabak se tawthorokadaba adugumba numit amakhak oyeba ko Thursday da aduga tawriba thabak to sumaina tawrabanina fazana dum mahi chaba hai tare fazana success oiba adugumbasu oiganeba ko sigi Thursday sigi numita aduga isana sigi thabak se pangthokpa matamdadi obstacles natraga challenges mayam ama thengnarakpa yaeba ko sigi numit da smaina haidi iwawadana isada will power leire ai isada fazana thabak se mai pakane habagi confident leiraga su ko thabak se kaigumba struggle amta yaudana de obstacles amta yaudana dum pangthokpa numit haibadudi oiroiba ko thabak isana tawjaruba thabak tudi mai pakani tawbadabu thabak se pangthoknaba honaba matamda aina tawgadoriba lambel chatkadoriba lambel aina tawgadoriba thabak sida ko challenges natraka obstacles ko adum khara thengnagani tawbadabu isana pukning yam changna taw aina tawge khaliba thabak sida fazana mai onsalaga focus tawraga tawkiba thabak oibanina will power su yaujabanina adum success ti oiganeba ko Thursday gi numit che sigi chariot haiba card che gi matungina fangiba message sine Friday gi message amuk yengminase Friday gi ko the world hariba sigi card sigi matung inna sigi numit sigi oina de sada mapung phaba di completion ama lakba adugumba numit ama oiraba yai ko Friday hariba numit che aduga sida sunatana isa se thabak ma mapung phana fazana pangthokpa ngambagi nungai jaba su phangani sigi numita aduga ano ba marup hai tare ko adugumba isagi aigi punsida anauba mi thengnarakpa anauba mi lakpa hai tare ko adugumba su oiraba yai aduga lam atopa hai tare ko isagi hoje leiriba sigi lam nataba atopa lam da chatningbagi wakhal phawba adagi di chat kanagumba kharagi oina di dum chat hai tare ko koigi country manung da oigera atopa country da oigera natraga within the state oigera ko adum lam khara chathokpa adugumba chatkadabagi masak su dum u phangeba ko sigi the world hariba card sigi matungina overall yam phaba card ne ko aduga tawruba thabak tu su mapung phana complete oina pangthokpa ngamgane ba aduna sigi numit se dum thabak tawbada dum mai pakna phajana dum pangthokani ko Friday gi oina adagi Saturday gi card message amuk yengminase ko Saturday gi sigi card che the high priestess ko sigi card sigi matung ina ko sigi numit sigi oina di isada yamna thajaba thambiyo ko ai sagi instinct tu da yamna thajaba thambiyo aduga isada ko kaiguma thabaga ma tawbada ngamgani habagi wakhaldo adudu laibiyo bako maramdi sigi numit da gyan lawsing yamna laiba wakhal thokpa adugumba numit ama oigani adiko sine kanogi Sunday dagina Saturday fawba habadi handaki hapta sigi oiba card message ko ngasigi oina di miyam ba mukhana kromjai